ꯂꯩꯈ꯭ꯔꯕꯁꯨ ꯆꯤꯝꯕꯥꯜꯅ ꯍꯪꯂꯤ ꯋꯥꯍꯪꯗꯤ ꯃꯤꯠꯅ ꯌꯦꯡꯗꯨꯅ ꯃꯤꯠꯅ ꯍꯪꯕ ꯋꯥꯍꯪꯗꯨꯒꯤ ꯃꯔꯣꯜꯕꯨ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯂꯣꯟꯊꯣꯛꯇꯕ ꯊꯃꯣꯏꯒꯤ ꯃꯔꯣꯜꯅ ꯆꯩꯅꯥꯅꯤ ꯑꯣꯏꯔꯤꯕ ꯍꯥꯏꯗꯣꯛꯇꯅ ꯀꯅꯥ ꯑꯃꯅ ꯈꯪꯕ ꯉꯝꯗꯕ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯅꯛꯁꯤꯜꯍꯜꯂꯤ ꯑꯃꯨꯛꯁꯨ ꯍꯤꯔꯝ ꯑꯃꯅ ꯃꯥꯡꯍꯜꯂꯤ ꯑꯃꯨꯛꯁꯨ ꯇꯝꯂꯝꯗꯕꯅ ꯑꯣꯏꯍꯜꯂꯤ ꯑꯃꯨꯛꯅ ꯌꯦꯛꯅꯕ ꯑꯃꯝꯕꯅ ꯂꯣꯠꯁꯤꯟꯈꯤꯕꯒꯨꯝ ꯅꯨꯡꯗ ꯂꯩꯕ ꯊꯃꯣꯏꯒꯤ ꯃꯔꯣꯜꯁꯨ ꯑꯃꯝꯕꯗ ꯂꯣꯠꯁꯤꯜꯂꯒ ꯂꯩꯔꯤꯕ ꯑꯆꯨꯝꯕ ꯑꯗꯨꯒ ꯆꯥꯡꯗꯝꯅꯔꯗ꯭ꯔꯥ? ꯑꯍꯤꯡꯗꯨꯃ ꯍꯧꯈꯤ꯫ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯈꯤꯕꯒ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ ꯆꯠꯅꯕꯒꯤꯗꯃꯛ꯫ ꯔꯤꯁꯤ ꯊꯣꯔꯛꯇꯨꯅ ꯃꯄꯥꯟꯗ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯅꯨꯄꯥꯗꯣ ꯔꯤꯁꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯅꯩ꯫ ꯅꯨꯄꯤꯁꯤꯡꯅ ꯇꯨꯝꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯗꯅꯦꯜ ꯂꯩꯅꯥꯕꯨ ꯀꯧꯏ꯫ ꯂꯩꯅꯥ, ꯂꯣꯏꯔꯕꯣ? ꯃꯤ ꯂꯣꯏ ꯉꯥꯏꯅꯔꯦ, ꯊꯣꯡꯂꯛꯑꯣ꯫ ꯑꯃꯗꯨꯁꯨ ꯃꯅꯨꯡꯗꯒꯤ ꯈꯨꯝꯂꯛꯏ ꯇꯞꯂꯞ꯫ ꯈꯣꯟꯁꯤꯁꯨ ꯏꯆꯠ ꯆꯠꯂꯤ ꯃꯁꯥ ꯉꯝꯗꯕꯗꯧꯅ꯫ ꯍꯣꯏ, ꯊꯣꯔꯛꯑꯒꯦ꯫ ꯁꯔ, ꯃꯅꯥꯛꯇꯒꯤ ꯅꯨꯄꯥꯗꯨꯅ ꯀꯧꯔꯤꯗꯨ ꯇꯥꯗꯦ ꯔꯤꯁꯤ꯫ ꯅꯨꯄꯥꯗꯣ ꯔꯤꯁꯤꯅ ꯌꯦꯡꯂꯤꯕ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯀꯧꯔꯛꯏ꯫ ꯁꯔ, ꯇꯥꯔ ꯃꯥꯜꯂꯦ ꯍꯟꯗꯛꯇꯤ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯔꯤꯁꯤ꯫ ꯀꯩꯗꯧꯔꯦ? ꯑꯌꯨꯛꯀꯤ ꯀꯩꯁꯨ ꯆꯥꯈꯤꯗꯕꯅꯤꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏ ꯍꯥꯏꯕꯅꯤꯗ ꯁꯔ꯫ ꯃꯦꯟ ꯔꯣꯗ ꯇꯥꯕꯒ ꯍꯣꯇꯦꯜ ꯃꯌꯥꯝ ꯂꯩꯔꯅꯤ, ꯑꯗꯨꯗ ꯆꯥꯎꯔꯒꯦ꯫ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ, ꯉꯁꯤꯅ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ꯫ ꯀꯦꯁ ꯑꯃꯒꯤ ꯀ꯭ꯂꯨ ꯐꯪꯗ꯭ꯔꯤꯉꯩ ꯑꯃꯃꯨꯛ ꯊꯣꯛꯂꯤꯕꯁꯤꯅꯤ, ꯑꯩ ꯂꯥꯛꯈꯤꯅꯤ꯫ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯔꯤꯁꯤꯗꯤ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯂꯥꯛꯂꯒ ꯂꯦꯞꯄꯤ꯫ ꯈ꯭ꯔꯤꯁꯇꯤꯅꯥꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯊꯣꯔꯛꯂꯒ, ꯁꯔ, ꯅꯨꯄꯥꯗꯣ ꯌꯦꯡꯕꯗꯃꯛ ꯌꯦꯡꯂꯛꯏ ꯀꯩꯅꯣ ꯍꯥꯏꯕꯒꯨꯝꯅ꯫ ꯁꯔ, ꯃꯤꯠꯇꯨ ꯏꯉꯥꯡ ꯉꯥꯡꯂꯦ, ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯇꯨꯝꯗꯕꯒꯤ ꯑꯣꯏꯔꯤꯅꯤ꯫ ꯁꯔꯅ ꯑꯩꯗꯤ ꯃꯁꯛ ꯈꯪꯉꯝꯃꯔꯣꯏ꯫ ꯀꯔꯤꯕꯣ? ꯑꯩ ꯍꯥꯏꯁ꯭ꯀꯨꯜꯗꯒꯤ ꯏꯃꯥ ꯔꯥꯃꯥꯂꯛꯁꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯁꯔ꯫ ꯏꯃꯥꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯁꯔ ꯈꯪꯕꯅꯤ ꯀꯨꯏꯗ꯭ꯔꯤ꯫ ꯔꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯕꯒꯨꯝ ꯃꯀꯣꯛ ꯍꯥꯏꯐꯦꯠꯇꯃꯛ ꯅꯣꯝꯃꯤ꯫ ꯋꯥꯍꯩꯗꯨꯗ ꯃꯥ ꯀꯥ ꯍꯦꯟꯅ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃꯠꯇ ꯎꯠꯂꯛꯈꯤꯗꯦ꯫ ꯏꯃꯥ ꯂꯛꯁꯃꯤꯁꯨ ꯎꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯈ꯭ꯔꯤꯁꯇꯤꯅꯥ ꯏꯂꯥꯡ ꯂꯥꯡꯅ ꯈꯨꯝꯃꯛꯏ꯫ ꯊꯥꯏꯅ ꯏꯃꯥꯒ ꯂꯥꯛꯈꯤꯕꯗꯨꯗ ꯎꯕꯗꯩ ꯀꯨꯏꯔꯦ ꯎꯈꯤꯗꯕ ꯁꯔꯁꯨ꯫ ꯍꯟꯗꯛ ꯎꯔꯤꯁꯤꯅ ꯑꯍꯥꯟꯕꯅꯤ ꯀꯨꯏꯔꯕꯩ ꯇꯨꯡꯗ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨ ꯆꯪꯗꯦ꯫ ꯎꯔꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯅꯥ ꯊꯣꯔꯛꯄ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯅꯤ ꯔꯤꯁꯤꯅ ꯌꯦꯡꯂꯤꯕ, ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯀꯔꯦꯝꯅꯅ꯫ ꯄꯔꯁꯅꯦꯜ ꯕꯦꯕꯤ ꯁꯤꯇꯔꯗꯧꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯅ ꯂꯩ, ꯃꯊꯧ ꯑꯃꯗꯧꯅ꯫ ꯁꯔ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯆꯠꯂꯝꯃꯣ, ꯒꯥꯔꯤꯗ ꯃꯌꯥꯝ ꯂꯩꯔꯝꯃꯅꯤ꯫ ꯃꯇꯥꯡꯗꯨꯗ ꯐꯣꯟ ꯂꯥꯛꯏ ꯍꯔꯤꯁꯀꯤꯅꯤ꯫ ꯋꯥꯈꯜꯗꯨ ꯊꯩꯗꯣꯛꯈ꯭ꯔꯒ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ ꯈꯔ ꯆꯠꯊꯣꯛꯑꯒ꯫ ꯍꯜꯂꯣ, ꯑꯩ ꯂꯝꯕꯤꯗ ꯂꯩꯔꯦ, ꯂꯥꯛꯀꯗꯧꯔꯦ ꯑꯩꯁꯨ꯫ ꯄꯨꯟꯅ ꯂꯥꯛꯀꯗꯣꯏꯔꯣ? ꯑꯩ ꯏꯊꯟꯗꯅꯤ꯫ ꯑꯗꯨꯅꯤ ꯂꯨꯔꯤꯁꯤ, ꯂꯝꯕꯤꯁꯦ ꯁꯥꯡꯉꯤ, ꯂꯝꯍꯥꯛ ꯉꯥꯛꯇꯅꯤ, ꯃꯤ ꯇꯥꯗꯦ, ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯌꯥꯝꯅ ꯑꯣꯏ꯫ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯒ ꯅꯪ ꯂꯥꯏꯊꯣꯛꯀꯅꯨ, ꯑꯩ ꯉꯥꯏꯔꯦ, ꯂꯥꯛꯅꯕ ꯇꯧꯔꯣ꯫ ꯐꯔꯦ, ꯊꯝꯃꯣ꯫ ꯀꯣꯜ ꯊꯝꯈꯤꯕꯒ ꯂꯩꯅꯥ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯩ꯫ ꯅꯨꯄꯤꯗꯣ ꯃꯈꯣꯡ ꯏꯁꯦꯛ ꯁꯦꯛꯇꯨꯅ ꯂꯥꯛꯏ, ꯃꯁꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯎꯏ꯫ ꯔꯤꯁꯤ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯂꯒ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯆꯠꯀꯗꯧꯔꯤꯕꯁꯤ ꯆꯤꯡ ꯂꯝꯕꯤꯅꯤ, ꯅꯤꯡꯊꯤꯅ ꯌꯦꯡꯂ ꯆꯠꯂꯣ, ꯂꯥꯏꯟ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯕꯅꯤ꯫ ꯁꯔꯗꯤ? ꯑꯩꯒꯤꯗꯤ ꯌꯥꯔꯦ, ꯅꯈꯣꯏ ꯌꯧꯕꯒ ꯄꯥꯎ ꯄꯤꯔꯛꯑꯣ꯫ ꯗꯅꯦꯜ ꯔꯤꯁꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ, ꯁꯔ, ꯏꯊꯟꯗ ꯂꯥꯛꯄꯗꯣ ꯌꯥꯒꯗ꯭ꯔꯥ? ꯌꯥꯅꯤ, ꯍꯟꯅꯕ ꯇꯧꯔꯣ꯫ ꯑꯗꯨꯈꯛ ꯍꯥꯏꯔꯝꯂꯒ ꯐꯠ ꯂꯩꯊꯣꯛꯂꯒ ꯔꯤꯁꯤ ꯃꯥꯒꯤ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯣꯝꯗ ꯃꯊꯟꯗ ꯉꯝ ꯆꯠꯈ꯭ꯔꯦ꯫ ꯗꯅꯦꯜꯗ ꯋꯥ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯃꯥꯁꯨ ꯔꯤꯁꯤꯒꯤ ꯋꯥ ꯇꯨꯕꯠ ꯀꯛꯄ ꯃꯇꯧꯗꯨꯗ꯫ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯂꯦꯞꯇꯨꯅ꯫ ꯂꯩꯅꯥꯅ, ꯗꯅꯦꯜ, ꯆꯠꯂꯁꯦ꯫ ꯃꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡꯒ ꯃꯍꯨꯠ ꯁꯤꯟꯂꯒ ꯗꯅꯦꯜ ꯒꯥꯔꯤ ꯀꯥꯈꯠꯈ꯭ꯔꯦ꯫ ꯁꯥꯡꯂꯕ ꯂꯝꯕꯤꯅꯤ ꯃꯈꯣꯏꯅ ꯍꯟꯒꯗꯧꯔꯤꯕ ꯑꯁꯤꯁꯨ꯫ ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯤꯕ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯀꯅꯥꯁꯨ ꯌꯥꯎꯗ ꯃꯊꯟꯗ ꯔꯤꯁꯤꯅ ꯂꯥꯛꯍꯧꯔꯤꯕ ꯃꯈꯣꯏꯒꯤ ꯁꯔ ꯑꯣꯏꯔꯕ ꯔꯤꯁꯤꯒꯤ ꯈꯜꯂꯤ ꯗꯅꯦꯜꯗꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯅ ꯋꯥꯈꯜ ꯑꯃꯗ ꯎꯡꯂꯤ ꯗꯅꯦꯜ꯫ ꯋꯥꯈꯜ ꯑꯗꯣ ꯇꯨꯃꯤꯟꯅ ꯈꯟꯕꯅꯤ, ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏ꯫
ऋषिꯒꯤꯗꯃꯛ ꯋꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯤꯗꯃꯛ? ꯆꯤꯡ ꯂꯝꯕꯤ ꯑꯗꯨꯗ ꯃꯊꯟꯗ ꯁꯨꯝ ꯊꯧꯔꯛꯂꯦ ꯒꯥꯔꯤꯗꯣ ꯔꯤꯁꯤ꯫ ꯁꯤꯠ ꯅꯥꯟꯕ ꯀꯣꯏꯂꯥꯁ ꯃꯊꯛꯇ ꯂꯥꯛꯄꯅꯤ ꯑꯀꯨꯠ ꯑꯇꯣꯡ ꯂꯩꯇꯕ ꯂꯝꯕꯦꯜ ꯑꯗꯨꯗ ꯂꯥꯛꯄꯅ ꯅꯥꯛ ꯌꯦꯠꯀꯤ ꯗ꯭ꯔꯤꯁ꯭ꯌ ꯑꯗꯨ ꯎꯕꯗ ꯃꯃꯥꯡꯉꯩ ꯎꯈ꯭ꯔꯕ ꯁꯛꯇꯝ ꯀꯌꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯆꯤꯡꯂꯝꯗꯝ ꯑꯁꯨꯛꯄ ꯃꯐꯝ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯀꯌꯥꯅ ꯂꯩꯇꯦꯡꯗꯨꯅ ꯏꯪꯅ ꯇꯣꯝꯊꯤꯟ ꯉꯥꯜꯂꯤꯕ ꯍꯤꯌꯥꯡꯂꯝ ꯅꯪꯒꯤ ꯅꯁꯥꯏꯀꯣꯜꯁꯦ ꯎꯕꯗ ꯑꯩꯅ ꯇꯨ ꯆꯨꯡꯂꯤꯕꯁꯦ ꯀꯩꯒꯤꯅꯣ? ꯋꯥꯈꯜ ꯑꯃꯅ ꯄꯨꯗꯨꯅ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯎꯔꯦ ꯍꯔꯤꯁꯀꯤ ꯒꯥꯔꯤ ꯈꯥꯝꯂꯝꯂꯤꯕꯗꯣ꯫ ꯅꯥꯀꯟꯗꯅ ꯍꯔꯤꯁ ꯂꯦꯞꯂꯤ, ꯆꯥꯅꯕ ꯃꯔꯨꯞꯇꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯥꯀꯟꯗ ꯊꯩꯖꯤꯜꯂꯒ ꯒꯥꯔꯤꯗꯣ ꯈꯥꯝꯂꯕ ꯇꯨꯡ ꯀꯨꯝꯊꯔꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯔꯤꯁꯅ ꯁꯤ ꯌꯦꯡꯉꯨ ꯕꯤꯛꯇꯔꯒꯤ ꯀꯦꯁ ꯑꯗꯨꯒꯤ ꯑꯀ꯭ꯌꯨꯁꯅꯤ꯫ ꯄꯤꯔꯛꯂꯤꯕ ꯐꯣꯇꯣꯗꯨ ꯂꯧꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯗꯤꯇꯦꯜꯁꯇꯤ ꯗꯣꯛꯇꯔ ꯕꯤꯛꯇꯔ ꯃꯁꯥꯃꯛꯀꯤ ꯄꯦꯁꯦꯟꯅꯤ꯫ ꯔꯤꯁꯤ ꯍꯔꯤꯁꯇ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯗꯤ ꯁꯤꯁꯨ ꯁꯥꯏꯀꯣꯒꯤ ꯀꯦꯁ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯍꯔꯤꯁ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯤꯡꯅꯕ ꯌꯥꯝ ꯂꯩ ꯚꯥꯏ, ꯄ꯭ꯔꯨꯞ ꯂꯩꯇꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯄ꯭ꯔꯨꯞ ꯌꯥꯎꯗꯅꯗꯤ ꯂꯣꯒꯤ ꯃꯇꯦꯡ ꯀꯔꯝꯅ ꯂꯧꯒꯅꯤ? ꯂꯣ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯕꯥꯛꯁꯦ? ꯃꯤꯆꯝꯒꯤꯗꯃꯛꯇ ꯁꯦꯝꯕ ꯂꯣꯁꯤꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯟꯕꯗꯨꯗꯤ ꯃꯊꯧ ꯌꯥꯝꯅ ꯇꯥꯔꯕꯅꯤ꯫ ꯈꯨꯠꯁꯦ ꯄꯨꯟꯁꯤꯟꯖꯗꯨꯅ ꯊꯝꯕꯁꯤ ꯈꯥꯡꯕ ꯋꯥꯏ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯑꯃꯒꯤ ꯍꯣꯁꯄꯤꯇꯥꯜꯅꯤ, ꯁꯛꯇꯤ ꯄꯥꯏꯔꯤꯕ ꯃꯈꯨꯠꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯉꯝꯂꯤ ꯃꯀꯣꯛ ꯊꯣꯡꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯗꯨꯗ ꯂꯩꯕꯥꯛꯁꯤꯒꯤ ꯀꯔꯝꯕ ꯂꯣꯟꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ? ꯀꯅꯥꯅꯣ? ꯌꯥꯏ ꯀ꯭ꯂꯤꯅꯤꯛꯀꯤ ꯐꯥꯎꯟꯗꯔꯁꯨ ꯑꯣꯏꯔꯤꯕ ꯃꯤꯅꯤꯁꯇꯔ ꯍꯦꯝꯆꯥꯟ꯫ ꯃꯤꯁꯛ ꯑꯁꯤꯗꯤ ꯃꯤꯠ ꯑꯅꯤꯃꯛ ꯎꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯀ꯭ꯂꯨ ꯐꯪꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯣ ꯉꯥꯏꯈꯣ, ꯃꯤꯁꯛ ꯑꯁꯤꯗꯤ ꯂꯥꯞꯅ ꯊꯝꯈꯤꯁꯤ꯫ ꯉꯔꯥꯡꯒꯤ ꯏꯟꯁꯤꯗꯦꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪ ꯀꯩꯁꯨ ꯈꯟꯗꯕ꯭ꯔꯥ? ꯃꯔꯗꯔ ꯀꯦꯁꯇꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯣꯏꯕꯗꯨꯅ ꯕꯣꯝ ꯕ꯭ꯂꯥꯁ ꯑꯗꯨ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯔꯤꯁꯤ? ꯔꯤꯁꯤ ꯃꯈꯨꯠ ꯑꯅꯤ ꯄꯣꯀꯦꯠ ꯍꯨꯝꯗꯨꯅ ꯂꯦꯝꯅ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯁꯨ ꯄ꯭ꯔꯨꯞ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏ꯫ ꯄ꯭ꯔꯨꯞ ꯌꯥꯎꯗꯅꯗꯤ ꯀꯔꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯁ ꯑꯅꯤꯗꯣ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯒꯅꯤ? ꯔꯤꯃꯣꯠ ꯄꯥꯏꯗꯨꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯤꯕ ꯔꯤꯃꯣꯠ ꯃꯄꯨꯁꯤꯅꯤ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯁꯦ꯫ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯃꯌꯥꯏ ꯆꯕꯨꯛꯇ ꯕꯣꯝ ꯕ꯭ꯂꯥꯁ ꯊꯣꯛꯄ ꯍꯥꯏꯕꯁꯦ ꯄ꯭ꯂꯥꯟꯅꯤ꯫ ꯑꯩ SP ꯑꯃ ꯑꯣꯏꯅ ꯒꯠ ꯂꯩꯅ ꯍꯥꯏꯒꯦ, ꯀꯦꯁ ꯑꯅꯤꯁꯤ ꯃꯔꯤ ꯂꯩꯅꯩ꯫ ꯔꯤꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯒꯠ ꯂꯩꯅ SP ꯑꯃ ꯑꯣꯏꯅ ꯄ꯭ꯔꯨꯞ ꯆꯦꯟꯕ ꯉꯝꯂꯣꯏꯗꯕ ꯄ꯭ꯔꯨꯞ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧ ꯁꯔꯃ꯫ ꯍꯔꯤꯁꯅ ꯑꯗꯨꯒ ꯑꯃꯅ ꯕꯣꯝ ꯕ꯭ꯂꯥꯁ ꯑꯗꯨꯗ ꯅꯪꯒꯤ ꯖꯨꯅꯤꯌꯔ ꯁ꯭ꯇꯥꯐ ꯂꯩꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯂꯣꯏ꯫ ꯑꯗꯨꯅ ꯀꯩꯒꯤ? ꯂꯩꯅꯥ ꯄꯜꯂꯛꯄꯗ ꯔꯤꯁꯤ ꯃꯔꯥꯏꯕꯛꯇꯨꯗ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯅꯥꯜꯂꯤ꯫ ꯀꯔꯤꯒꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣ? ꯍꯥꯏꯕꯗꯤ ꯀꯝꯗꯧꯅ ꯃꯥꯡꯂꯤꯕꯅꯣ? ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯕ꯭ꯔꯥ? ꯎꯔꯒꯅ ꯂꯣꯠꯁꯤꯜꯂ ꯊꯝꯂꯤꯕꯅ ꯀꯩꯒꯤ? ꯅꯠꯇ꯭ꯔꯒ ꯃꯥꯁꯨ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯗꯨꯅ ꯊꯝꯂꯝꯂꯤꯕ꯭ꯔꯥ? ꯃꯥꯡꯅ ꯈꯨꯗꯛꯇꯨꯗ ꯃꯥꯡꯈ꯭ꯔꯤꯕꯗꯨꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏꯅꯤ꯫ ꯔꯤꯁꯤ ꯁꯣꯔ ꯍꯣꯟꯗꯣꯔꯛꯏ ꯍꯟꯗꯛꯇꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯃꯤꯀꯨꯞꯇꯨꯗꯁꯨ ꯂꯩꯅꯥꯅ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯂꯩꯔꯝꯈꯤꯕ ꯐꯤꯕꯝ ꯑꯗꯣ꯫ ꯑꯀꯤꯕ ꯄꯥꯈꯠꯄꯅ ꯌꯣꯝꯂꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯄꯤꯔꯥꯡ ꯊꯥꯡꯅ ꯑꯃꯗꯤ ꯌꯥꯝꯅ ꯋꯥꯔꯧꯅ ꯌꯦꯡꯂꯛꯈꯤꯕꯗꯣ꯫ ꯆꯩꯅꯥ ꯐꯥꯎꯔꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯅꯨꯄꯥ ꯃꯥꯅꯁꯨ ꯇꯊꯤ ꯇꯊꯤ ꯆꯩꯕꯤꯈꯤꯕꯅꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ, ꯄꯨꯝꯅꯃꯛ ꯎꯔꯛꯏ꯫ ꯃꯐꯤ ꯃꯔꯣꯜ ꯏꯃꯣꯠ ꯃꯣꯠꯅ ꯂꯩꯔꯝꯕꯅꯤ꯫ ꯉꯁꯤꯁꯨ ꯏꯃꯣꯠ ꯃꯣꯠꯂꯒ ꯐꯤꯔꯣꯜ ꯑꯗꯣ ꯑꯗꯨꯃꯛ ꯁꯦꯠꯇꯨꯅ ꯆꯠꯈꯤ꯫ ꯀꯔꯤꯃꯠꯇꯁꯨ ꯆꯥꯈꯤꯗꯕꯅꯤ꯫ ꯃꯌꯥꯝꯗꯨ ꯈꯜꯂꯨꯔꯒꯅꯤ ꯔꯤꯁꯤꯅ ꯅꯤꯡꯁꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯛꯂꯤꯕ꯫ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯕꯗ ꯍꯔꯤꯁꯅ ꯋꯥ ꯇꯦꯟꯁꯤꯜꯂꯛꯏ꯫ ꯆꯠꯅꯕ ꯇꯧꯔꯁꯤ ꯏꯕꯥꯅꯤꯁꯨ꯫ ꯑꯩꯈꯣꯏꯅꯤꯒꯤ ꯊꯕꯛ ꯇꯣꯉꯥꯜꯂꯤ꯫ ꯃꯌꯥꯝꯅ ꯎꯔꯤꯕ ꯈꯪꯂꯤꯕ ꯑꯁꯤꯗꯤ ꯏꯐꯣꯡ ꯐꯣꯡꯕꯅꯤ꯫ ꯁꯤ ꯅꯠꯇꯕ ꯐꯣꯡꯗꯕ ꯊꯕꯛꯁꯤꯗꯤ ꯌꯥꯝꯅ ꯂꯨꯏ꯫ ꯆꯠꯁꯤ ꯚꯥꯏ, ꯑꯀ꯭ꯌꯨꯁ ꯑꯁꯤꯒꯤ ꯋꯥꯁꯨ ꯇꯥꯔꯨꯁꯤ꯫ ꯑꯩꯒꯤ ꯀꯁꯇꯗꯤꯗ ꯂꯩꯍꯧꯕꯅꯤ꯫ ꯃꯔꯨꯞ ꯑꯅꯤꯗꯨ ꯂꯝꯍꯥꯡꯗꯨꯗ ꯀꯨꯏꯅ ꯂꯩꯊꯔꯝꯗ ꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯩꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯋꯥꯕꯅꯁꯨ ꯃꯁꯥꯗꯣ ꯄꯣꯞ ꯇꯥꯔꯦ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯅ ꯏꯃꯣꯠ ꯃꯣꯠꯁꯤꯜꯂꯕ ꯃꯐꯤ ꯃꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯂꯒ ꯕꯥꯠꯔꯨꯝ ꯆꯪꯗꯨꯅ ꯃꯁꯥ ꯏꯔꯨꯖꯊꯣꯛꯏ꯫ ꯏꯪꯂꯤ ꯏꯪꯂꯤ ꯇꯧꯕ ꯏꯁꯤꯡ ꯑꯗꯨꯅ ꯊꯦꯡꯂꯛꯄꯗ ꯄꯨꯛꯆꯦꯞ ꯑꯣꯏ ꯈꯔ ꯇꯧꯕ ꯃꯐꯝꯗꯨꯗ ꯑꯁꯣꯛꯄ ꯂꯩꯕꯗꯨꯅ ꯆꯩꯅꯥ ꯈꯪꯄꯤ ꯄꯤꯔꯛꯏ꯫ ꯉꯛꯁꯝꯗꯨꯁꯨ ꯈꯖꯤꯛ ꯍꯨꯕꯥꯠꯂꯤ, ꯃꯗꯨꯁꯨ ꯊꯨꯞꯄ ꯐꯥꯎꯔꯛꯏ꯫ ꯆꯩꯅꯥꯗꯨꯅ ꯂꯩꯅꯥ ꯃꯁꯥꯗꯣ ꯈꯖꯤꯛ ꯆꯪꯁꯤꯜꯂꯒ ꯃꯤꯡꯁꯦꯜꯗꯨꯗ ꯇꯥꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯑꯁꯣꯛꯄꯁꯤꯡ ꯑꯗꯣ ꯌꯦꯡꯅꯕ ꯍꯣꯠꯅꯩ꯫
Masado fresh oithoklaba tung thoraklaga asokpa anabado hidak teisanjay mathanta. Benet napsilaga matung achotpa masamdo amung dryer tawringi thongdu khangang hangdoktuna mama ibe mi hiyaino amadi mache yaisna phingna changli. Mingsel mamangda phamli bilaina yaisna na khangsing singkhali. Nang hausa ta yumsida halai. Naning tawba yam pamadine naning tawza khoyadro. Kaidobano nang yumda halai sa ha. Laina khumde nganglakani cherakani haiba mahana na khangi. Hiyaino su song na machabu chere. Kayar khanna masigi sinpham si pamde yaningde hairaba natro. Ara pasingnung mangno hanjin kwaisa satpa hing pau halaktaba. Masiro nogi journalism gi thabak se. Nangonda kari bukana bagi masina. Ha nangi kari watke. Nangi kari walan ge khoina. Kana da bathabak si kyam pami nang. Laina tapna khumlai handakti. Kana da bathabak oine imana khalabaso. Masidi aigi thabak ni. Aina pamjaba sinpham. Aingonda kana drabaso. Amot pa samas asidadi khaziktang oirabaso kana ba pi bangami. Aigi pikraba ithau amana. Yasna laina ba amuk illi. Amot pa samas na loina semtokpa ngamadro. Masa-masagi ka khanaraba matam angam chanaraba matam sida nangna kari oidana kari tawba ngamdoino. Nangi sangga kyam leirage. Nangi ni haidana na sagi senpham kyam leirage. Hawzaki matam sidadi paisagi matam khangledana. Machegi wahaiduda laina macheda munna yenglaga makha tarai. Iche aina journalism gi thabak se tawduna aranba tawba kayagi lona yadaba thabak tawba kayagi mari makhong thiduna article iba news ta hapa. I pau pithok pisin tawba sida aigi sangaga aigi senpham ga darkar oibrane. Yes nana hingbada sel changi sel nangamdaba kari lebage laitonda saru pande hainariba kaningba tangangbada apanba thamde hairiba miyoibagi chinisi phawba sel na mention mangamani masinang angang oibagi khangdira natraga khangsinadira tammu haibana heidi tamde kai kanani tum koina tawba yadoribra nangi thabaktuna laina mana taningdaba wa amyam nganglakpaduda sauningba phawrakle warubaga amade chaina khazik phangliba asokpa aduga ma yamna ware aduba hojikso wa kana ngangdri ma sauningdabasu phathari themzili mathanta hiyainuna amukso yeng nang nasana nasada yengso nang na yumda halaknibasi amotpa phizo asokpa puragani aduga hojikso nang yumsigi namana se napabung na haiba wa ngangba ama phawba nang na taningde yumsigi mi loinamak nang na wahalabani hai nang aphaba masadi natte nang laina mamitto amu chejet usilaga sor sang no hondoi ima matam pumnamakta aise yumsigi mangnaba tawba phattaba tawba magumna wangangi se kaigino aina tawise kyamuk lalage ai kari asoiba tawrage handamukti mapai bungo changai cheisu aduna mit oiduna machinda sungangna changsilei ngang batabani maramdi nang yumsigi imungsigi problem oiriba misaktuni mama mapa mache mathak thongbana haiba ngangbusu nangna tade aikhoina haiba indi nupi amagi leiriba ngamkhai adugi wangmada nangdi matam pumnamakta naning tawduna chatnabu honi laina yam penjadre mathamoido haire e warauna handakti mapi irasu chele khonjel suni babo ai nachagi hakchangse hojikso achokpana chaina pire masi suna khoina de kaisu khalamoi maramdi aigi awaba na khoina ubide mama mapagi wa tadaba macha amagi awabaso mama mpai khoina ufam thokti lam henduna sokjabani mama mana mapa mana hanjin ngang na lam henduna thangzaba nangi khongthang aduna pirakpa chaina bo nangna fangjadana ai khoina fangadra mapokni nusibe helaktuna laina handakti mapido tup tarai mayamdasu loina sauba sapham phibamdani leiribado yaisna laina da khana yingi Dr. Victor gi death case ki matangda INS news media na tawriba mayamdo nangsu yari natro yaw thiyu achumbado aduga nangna khangadabadi Victor na leiramliba hospital do yai clinic ni haibasi masu nang khango wadu hairam laga yaisna thokre room adudagi asawba ne helaba hiyaino laina gi phamung da thamliba bag ado hangdoklaga laptop ado floor da laktana lang thorai ma hiyaino khudom misinglaga wa ngangano
Nang wa ngangana. Makha taba wahai amapau hairamde. Thokre mapuroibabu puduna. Laina floor da git famthai hik sukap thoragli. Aina matam pumnamakta. Ira leiraba mi amagum adumak leirisa kaigino. Mapam khuding aibu nungsina loinabiba kana amata leite. Nungsiba haibado aingundadi loina maithiri. Thawak mapamdasu yumdasu thamoigi oiba nungsibagi mapamdasu aigi chanafam ama phawba leite. Makha tabado ngamde mamana langthoklamba laptop to lausilaga yengi. Screen do crack khara chalamle kappa yade khan hogolaklaga laptop do mafam chana thamjilli. Kaptana bahotnarabasu mapidudi thamoy yawna sokhraba chaina aduna adumak hanjin tarakli. Lepa leite mikup adumaktadadi malemgi kol lakpado. Malem lainagi ahanba nungsikiba misakni. Wari sasi unasi kol torokki haina kairarak themduna numit ama hawkhrabasu. Lainana mapukningda khazak warokkhrabasu lapthokki haibadi ngamjadi. Pau phawnadi haibatani. Tathi chairurasu thamoidadi nungsikiba misak oibana lapthoklagi pak ngamde. Nupa magi oiba wafamdi khangde. Adubu lainagidi ahongba suklai leitri haiba yai. Phone gi screen aduda tariba ming adu ubada haraubadi phaude. Itan talli masado. Pai sira pairu shira yengbada call du sutatkre. Hanjin na tawrai. Handakti laina paikhatli call do muadi ngangde. Malem asomdagi taplap kaurai. Laina. Adu fawba khumde nupido. Nupado nokfet tawraga amuksun kaurai. Khonjel du phaire hidak ngauri haiba adumak khangi. Tabro, Laina, ay khangdrabo malimni nangi da malim. Ay se nangu nagi tawbani. Ay da sangdaba. Nang su pau pharakte na thawsu yam chinjabaduda ay su call taraktre. Ay su nangon yam soikrabani. Ado Laina, nang da malim na nushibadi nang niko. Laina khumlakte nupado makha tarai. Ay de engon da saukibadudagi number se kakpri krabar khalore. Laina, ay nangon da yam laliba. Lali hai wahi sa kiarak hairaga karama moong da hairaga nang da ingak pidoino ay khangdre. Damalem, nang yu thakbra. Kona sarase ay thamage. Thae ay yu thae. Nang na khwaidagi pamjadaba mahi sa ay ngasidi thae. Ira lairubana ay na kanna thembasu ngamde nang ya sawbado. Adubo ay pakatpadi phawi. Ay ya sawba atuna nang na punshi chupa sawkrabadi haina. Ay amuksu haige ay lale Laina. Christina ga ay. Wado makha taramdana Laina fathatli. Iyare wafamda pallano. Phare ay hairaroi. Hanagum ay nanga paw phawnaba pami. Nang na pamrabasu ay di pami. Nang na call toroktrasu ay di toroki. Nang na message tharaktrasu ay na tharaki. Nang na wari sanindrasu ay na saba horaki. Nangi haibabu supnatagi aigi call aigi message ay na sarakpa wari adugi paukumdo khakpi. Wahang hangosu hairoi si khakti nang yaw Laina. Khomlakidri handak sunupido nungsizabani asuki matik oidaba minamba thabak tawduna nungsizaribi magi maphamda minami haibasu khangi. Sauduna wahi kaya Lainagi thamoida takhriba mami ado asoiba amana aranba amana hekta kokhanbadi ngamkhide. Asoiba kaya leiduna soidaba ngamdaba miyoibani khallaga Lainanadi asoiba adudagi achumba maikaida puraknaba hotnaduna hanna ngakpinabagidamak sem saduna adumak leise. Magida malemgi kwahai amana ngasisu Laina sagatpa ngamde. Tapthari Laina sumi nupamasu athotpa nupigi thamoi adugi khudong chaba lauduna nungsiba sur amana atapa khonjel amana khudum hektamak chansinaba hotni. Launam heiba khoimu magi nungsi langda leirangi mapok oiribi athotpa thamoina leiting sabi nuzamadi hanjin thori. Wangang laktrabada malem su amuk makha tarai. Wangang ningdrabra kaide. Aina yu thakli sisu nangidamak tani. Ay yam wari Laina. Nang sawa faro.
ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯕ ꯈ꯭ꯔꯤꯁꯇꯤꯅꯥꯒꯁꯨ ꯑꯩ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯍꯌꯦꯡ ꯐꯖꯅ ꯁꯥꯟꯅꯔꯁꯦ ꯑꯩ ꯊꯝꯃꯒꯦ ꯍꯟꯗꯛꯃꯨꯛꯇꯤ ꯂꯩꯅꯥ ꯀꯣꯜꯗꯣ ꯀꯛꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯃꯈꯥ ꯇꯥꯕ ꯅꯪꯍꯧꯗꯦ ꯃꯥꯂꯦꯝꯗꯣ ꯅꯥꯀꯣꯡꯗꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯀꯣꯜꯗꯨ ꯍꯦꯛ ꯀꯠꯈꯤꯕꯒ ꯀꯟꯇ꯭ꯔꯦꯛ ꯂꯤꯁ ꯑꯗꯨꯗ ꯆꯪꯂꯒ ꯈꯖꯤꯛ ꯆꯤꯡꯈꯠꯂꯒ ꯈ꯭ꯔꯤꯁꯇꯤꯅꯥꯒꯤ ꯅꯝꯕꯔꯗꯨꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯏ ꯔꯤꯡ ꯑꯅꯤꯔꯛꯇ ꯁꯠ ꯄꯥꯏꯔꯛꯏ ꯅꯨꯄꯤꯗꯨꯗꯤ ꯍꯜꯂꯣ ꯈ꯭ꯔꯤꯁꯇꯤꯅꯥꯅ ꯋꯦꯇꯤꯡꯒ ꯂꯩꯗꯅ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯏꯗꯨꯕꯨ ꯌꯥꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯃꯥꯂꯦꯝ ꯅꯣꯛꯏ ꯅꯪꯒ ꯑꯩꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯗꯩ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯤꯅ ꯀꯗꯥꯏꯗ ꯂꯩꯔꯝꯗꯣꯏꯕ ꯑꯩꯗꯤ ꯊꯥꯖꯗꯦ ꯗꯥ ꯃꯥꯂꯦꯝ ꯅꯪ ꯌꯨ ꯊꯛꯏꯔꯣ ꯃꯍꯥꯎ ꯇꯪꯕꯅꯤ ꯅꯣꯡꯐꯥꯗꯣ ꯁꯤꯕꯨ ꯀꯩ ꯀꯥꯏꯒꯦꯅꯦ ꯀꯥꯏꯗꯦꯗ ꯅꯍꯥꯟꯈꯩꯗꯤ ꯊꯛꯇꯕꯗꯨꯗ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯑꯍꯦꯟꯕ ꯍꯥꯏꯈ꯭ꯔꯕꯣ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯈꯔꯁꯨ ꯉꯥꯎꯗ ꯌꯥꯕ꯭ꯔꯣ ꯑꯩꯒꯁꯨ ꯉꯥꯎꯃꯤꯟꯅꯗꯕ ꯀꯨꯏꯔꯦ ꯍꯌꯦꯡꯗꯤ ꯑꯝꯇ ꯉꯥꯎꯃꯤꯟꯅꯔꯨꯁꯤꯗꯅ ꯀꯩ ꯀꯥꯏꯒꯦ ꯂꯩꯅꯥꯅꯒ ꯊꯤꯡꯉꯛꯇꯣꯏ ꯖꯥꯠꯂꯣ ꯃꯥꯂꯦꯝꯁꯨ ꯅꯨꯄꯤ ꯃꯥꯒꯤ ꯏꯔꯥꯡꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯏ ꯌꯥꯏꯅꯦ ꯂꯩꯅꯥꯅꯗꯤ ꯀꯩꯗꯧꯕꯩ ꯊꯤꯡꯗꯣꯏꯕ ꯑꯩꯅ ꯇꯧꯕꯗꯨꯕꯨ ꯃꯥꯅ ꯋꯥ ꯉꯥꯡꯕ ꯉꯝꯄꯣꯠꯇꯦꯗ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯥꯔꯗꯕ ꯅꯨꯄꯤꯅꯤ ꯑꯩꯅ ꯇꯞꯅ ꯊꯦꯝꯕꯗ ꯃꯥꯅ ꯏꯪꯊꯔꯣꯏꯗꯕ ꯂꯩꯇꯦꯗ ꯉꯥꯎꯒꯗꯕꯅꯤ ꯅꯪ ꯗꯥ ꯃꯥꯂꯦꯝꯗꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯊꯛꯄ ꯆꯥꯕ ꯁꯦꯠꯄꯗꯒ ꯑꯊꯤꯡꯕ ꯌꯥꯝ ꯊꯝꯖꯤꯟꯕꯤꯕꯗꯣ ꯇꯧꯔꯣꯏꯗ ꯁꯦꯠꯅꯤꯡ ꯆꯥꯅꯤꯡꯕꯅ ꯅꯤꯡꯇꯧꯖꯧ ꯍꯥꯏꯔꯤꯅꯤ ꯑꯗꯨꯅꯦꯕ ꯑꯗꯣ ꯈ꯭ꯔꯤꯁꯇꯤ ꯀꯩꯗꯧꯔꯒꯦ ꯅꯪꯁꯦ ꯂꯩꯅꯥꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩ ꯈꯖꯤꯛꯇꯐꯥꯎ ꯃꯥꯟꯅꯗꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯡꯇꯣꯡ ꯇꯣꯡꯉꯥꯜꯂꯤ ꯂꯩꯅꯥ ꯄꯜꯂꯛꯄꯗꯨꯗ ꯈꯪꯁꯥꯎ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯏ ꯅꯨꯄꯤꯗꯣ ꯍꯧꯔꯛꯑꯕ꯭ꯔꯥ ꯑꯃꯨꯛ ꯅꯪꯒꯤ ꯂꯩꯅꯥꯁꯦ ꯁꯨꯀꯥꯎ ꯀꯥꯎꯗꯦꯅꯦ ꯅꯪ ꯃꯥꯒ ꯑꯩꯒ ꯃꯥꯟꯅ ꯌꯥꯕ꯭ꯔꯣ ꯂꯩꯅꯥꯁꯦ ꯀꯥꯎꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕꯩ ꯑꯃꯨꯛ ꯀꯥꯏꯍꯧꯔꯛꯏꯅꯣ ꯀꯥꯏꯅꯒꯦ ꯍꯥꯏꯔꯒꯅ ꯀꯥꯏꯅꯔꯣ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯃꯥꯒꯗꯣ ꯂꯣꯏꯅꯈꯣ ꯅꯨꯡꯁꯤꯕꯒꯤꯅꯤꯗꯅ ꯂꯩꯅꯥꯁꯨ ꯑꯩꯅ ꯅꯨꯡꯁꯤꯕꯒꯤ ꯂꯣꯏꯅꯕꯅꯤ ꯑꯗꯣ ꯅꯪ ꯑꯃꯨꯛ ꯎꯕꯗꯩ ꯅꯪꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯅꯤ ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯂꯩꯅꯥꯗꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯃꯥꯅ ꯌꯥꯗꯦ ꯄꯥꯔꯇꯤ ꯆꯠꯁꯦ ꯌꯥꯗꯦ ꯉꯥꯎꯔꯨꯁꯤ ꯂꯥꯡꯉꯨꯁꯤ ꯌꯥꯗꯦ ꯅꯨꯡꯁꯤꯅꯔꯤꯅꯦꯅ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩꯅ ꯍꯩꯅꯗꯦꯅꯦ ꯈꯨꯗꯥꯡꯐꯥꯎ ꯁꯣꯛꯀꯦ ꯇꯧꯕꯗ ꯃꯥꯗꯤ ꯌꯥꯝ ꯀꯤ ꯍꯪꯒꯣꯏꯕ ꯃꯇꯧ ꯎꯠꯂꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯅꯨꯡꯁꯤꯅꯔꯤꯅꯤꯗꯤ ꯍꯥꯏꯔꯒ ꯑꯩ ꯍꯩꯅꯗꯦ ꯈ꯭ꯔꯤꯁꯇꯤ ꯄꯥꯝꯁꯨ ꯄꯥꯝꯗꯦ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯔꯤꯁꯤꯗꯤ ꯁꯤꯅꯤ ꯈꯦꯅꯕ ꯍꯥꯏꯁꯦ ꯅꯪ ꯍꯦꯛꯇ ꯁꯥꯎꯒꯠꯂꯤ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕ ꯐꯪꯗ꯭ꯔꯒꯗꯤ ꯑꯩꯁꯨ ꯍꯨꯟꯗꯣꯛꯑꯝꯒꯗꯧꯔꯤꯅꯤ ꯅꯪ ꯅꯨꯄꯥꯅ ꯃꯤꯠ ꯉꯥꯎꯕꯁꯤꯗꯤ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯊꯝꯃꯁꯦ ꯌꯥꯔꯦ ꯇꯨꯝꯃꯨ ꯐꯔꯦ ꯐꯔꯦ ꯇꯨꯝꯃꯁꯤ ꯍꯌꯦꯡ ꯑꯩ ꯅꯪ ꯂꯧꯕ ꯂꯥꯛꯇꯣꯏꯅꯤꯀꯣ ꯀꯣꯜ ꯊꯝꯅꯈ꯭ꯔꯦ ꯑꯃꯁꯨ ꯃꯃꯣꯟ ꯅꯣꯛꯅ ꯈꯣꯏꯍꯤ ꯇꯩꯕ ꯆꯤꯝꯕꯥꯜꯒꯤ ꯋꯥꯍꯩꯅ ꯂꯥꯡ ꯊꯥꯛꯄ ꯍꯩꯕ ꯈꯣꯏꯃꯨꯒꯤ ꯆꯤꯔꯣꯜꯗ ꯃꯤꯠ ꯎꯏꯁꯤꯟꯍꯟꯕ ꯉꯝꯕ ꯁꯨꯔ ꯑꯃꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯂꯧꯅꯝꯕ ꯍꯩꯅ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯤꯕ ꯁꯥꯁꯤꯟꯅꯕ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯅꯤ ꯍꯨ ꯆꯦꯜꯂꯕ ꯈꯣꯏꯍꯤꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯂꯩꯅꯥ ꯊꯕꯛ ꯆꯠꯂꯝꯗꯦ ꯃꯌꯨꯝꯅ ꯉꯥꯡꯃꯟꯕꯗꯨꯅ ꯃꯥ ꯈꯣꯡ ꯊꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯉꯥꯡꯕ ꯈꯛꯀꯤꯁꯨ ꯅꯠꯇꯅ ꯅꯨꯃꯤꯠꯁꯤꯃꯗꯤ ꯂꯩꯅꯥ ꯃꯁꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯑꯌꯨꯛꯇ ꯃꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯏꯗꯤꯇꯔꯗ ꯃꯥ ꯂꯤꯞ ꯂꯧꯔꯒꯦ ꯍꯥꯏꯅ ꯁꯣꯔꯠ ꯃꯦꯁꯦꯖ ꯑꯃ ꯊꯥꯈꯤꯏꯗꯤꯇꯔ ꯑꯗꯨꯅꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯉꯁꯤꯗꯤ ꯂꯩꯅꯥ ꯃꯌꯨꯝꯗ ꯄꯣꯊꯥꯔꯦ ꯄꯣꯊꯥꯕ ꯑꯣꯏꯅ ꯒ꯭ꯔꯦꯁꯤ ꯂꯨꯔꯦꯝꯕꯤꯒꯁꯨ ꯁꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯂꯩꯈꯤꯕ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯤ ꯁꯥꯟꯅꯩ ꯑꯗꯨꯕꯨ ꯃꯥ ꯉꯁꯤꯗꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯅꯥ ꯂꯥꯛꯄ ꯎꯗꯕꯗꯨꯗ ꯔꯤꯁꯤ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯂꯩꯅꯥꯒꯤ ꯀꯦꯕꯤꯟꯗꯨꯗ ꯃꯉꯛ ꯊꯥꯡꯒꯠ ꯌꯦꯡꯂꯤ ꯗꯣꯀꯨꯃꯦꯟꯠꯁ ꯈꯔ ꯌꯦꯡꯂꯝꯕꯅꯤ ꯃꯥꯡꯗ ꯎꯔꯤꯕ ꯑꯍꯥꯡꯕ ꯆꯦꯌꯔꯗꯨꯗ ꯌꯦꯡꯕꯗ ꯉꯁꯥꯏꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯈꯣꯏꯖꯪꯅ ꯇꯧꯗ꯭ꯔꯤ ꯋꯥꯈꯜꯗ ꯈꯔ ꯉꯥꯡꯂꯨꯕꯒꯤꯔ ꯃꯥꯅ ꯂꯥꯛꯇ꯭ꯔꯤꯁꯦ ꯅꯠꯇ꯭ꯔꯒꯅ ꯅꯥꯔꯖꯥꯠꯂ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯗ ꯐꯝꯕ ꯉꯝꯃꯛꯇ꯭ꯔꯦ ꯃꯔꯝ ꯈꯪꯅꯤꯡꯕꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯛꯏ ꯗꯥꯏꯔꯦꯛꯏꯗꯤꯇꯔꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯒ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯆꯦꯌꯔ ꯑꯃ ꯍꯥꯡꯉꯤꯁꯦ ꯏꯗꯤꯇꯔꯁꯨ ꯍꯧꯒꯠꯂꯛꯏ ꯁꯔ ꯂꯩꯅꯥꯅꯤ ꯂꯤꯞ ꯂꯧꯔꯒꯦ ꯍꯥꯏꯅ ꯃꯦꯜꯗ ꯃꯦꯁꯦꯖ ꯑꯃ ꯏꯔꯝꯃꯤ ꯁꯔ ꯔꯤꯁꯤ ꯑꯃꯨꯛꯁꯨ ꯃꯕꯨꯛꯇ ꯈꯜꯂꯤ ꯑꯩꯉꯣꯟꯗꯗꯤ ꯃꯦꯁꯦꯖ ꯑꯝꯇ ꯂꯥꯛꯍꯧꯗꯦꯗ ꯂꯥꯛꯇꯦ ꯈꯪꯅ ꯈꯪꯅ ꯃꯥꯅꯁꯨ ꯑꯃꯨꯛ ꯊꯥꯖꯗ꯭ꯔꯗꯨꯅ ꯄ꯭ꯔꯞ ꯑꯃꯨꯛ ꯂꯥꯛꯂꯒ ꯆꯦꯛ ꯇꯧꯏ ꯅꯨꯄꯥꯗꯣ ꯂꯩꯇꯦ ꯎꯗꯦ ꯂꯤꯞ ꯂꯧꯕꯁꯨ ꯇꯨꯃꯤꯟꯅ ꯂꯧꯕ ꯅꯥꯔꯤꯔ ꯅꯥꯁꯤꯟꯅꯔꯤꯔ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯉꯁꯤꯗꯤ ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ ꯔꯤꯁꯤ ꯁꯐꯝ ꯑꯃꯗ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯊꯣꯔꯛꯂꯦ ꯃꯐꯝꯗꯨꯗꯒꯤ
ꯈꯣꯡ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯃꯌꯨꯝ ꯀꯗꯥꯏꯗꯅꯣ ꯁꯨꯈꯪ ꯈꯪꯗꯅ ꯂꯩꯅꯥꯒꯤ ꯃꯌꯨꯝꯗꯅꯤ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ